Eng Tappa Puraknabagidamak political dialogue Tounaba Hotnabada Ayetpa Pirakpa Mashak KHANGDOKTUNA action LOUKHATPHAM TOI HAINA MP BIMOL AKOIJAM na PHONGDOKKHRE ngasi MP BIMOL gi yumda pangthokiba public meeting amaga mari lenena mahak na paumi singda PHONGDOKKHIBada litanda thokliba thokaningdaba thodokki warashin Puraknaba Hotnabada mari lenaba kuki amadi tangkhul naga community gi MLA singna punsinduna warashin Puraknaba Hotnaba asi mature oiba political culture gi khudam amani mamangda thokiba adudadi asumna honaba ngam haudaba nangasi awaba kaya mayuk naribani Eng Tappa lamdam oina ba honaringai hek lanai oina khana joina thokpadasu communal oina pusinna ba honabagi thawong asi tawroidabani masit thingba mathautai political dialogue tawduna Eng Tappa lamdam ama oina ba honagadabani loinina khutta phone khullai paiduna attack chathana ba honariba sing thingbagi mami tade amadi yum May Tariba Singh asigi matakta lengak na akan mamit yang sangfam thoi haba wafam thamki. Basic political grievances labor ya ama labor ya do heta communal gilen se yenga heta tauba masi akhoi gi amna chawa India bele pak su communalism je khoi khang le rabu ne do Hindu Muslim ade caste marak te khana do mana khoi manipur se over communal ideology jam normalized of salary do luckily handa ki sida koina yamna nungai ba haitare akhoi tangkhul gi ga kuki gi MLA singna una da naga wari sadana santaina bo honoris asi mature political culture namagi sign ne basis so mamang thokib da khoi jing amogri ne ba sigi culture je khoi da wat khib ne ba me gi third gi ko individual natte communal ne communal on thoke tor ko da moina thing ni na moina leadership ni na chalaga aduna differencing se kamaina democratically resolve to bugi ya bai process ama khoi elected members sing na tore se mature political culture ni adu laibak thi bi hau khiba khoi gi Megi tang hum 2023 de tholok sigi maturity se khoi gi political class no moina dum hena mai su sanna na tawgi pot am yaw gi se miam da sumase khoi khena ba se ubiyo ba se sigi potse hujik laiba lehori ba khoi gi MLA singsina su sumaina wari sarga tawri se threaten ga tawraga wari sarna ba natab sigi litan gi de utli ba mogi maturity political leaders samoina tawhom thokpa civil society na tawhom thokpa asigi maturity se hojik manipur gi crisis da su masi utpa mathau tai leidiba different political leaders singsina unaraga wari watai sabagi mathau tai atsima number 1 aina haijin second na thoi bi irang se photo da kai da provoke to na nongai paraga group tawrise masi state na ne akoi mamang gi 2023 gi me de tholaki da dom masi control taw da vida thambagi habe se sigi mami macheram sudum taiba unfortunately akoi gi suspension of operation lai re haire ga kamai tawna sigi pai thongne chimesi accountability ma fix taw chungani aduga urgent tawna yum mai thana ko taw se phana yare ha ga sumasi akoi gi law na yade leipak na yade haibuduma akoi utpa mathau tai aduna I appeal to the government koi new government ama lai se makoi da aina appeal taw janing basi make the culprit accountable logi magi tohom thopudo action lokhalaga masi normalize to hon bigano nongoi paraga kocha chatpase mase state ki leiriba army natraga CRPF BSF natraga police moi natana atopa kamuna sumaina phone na chatpase masi normal wohen magi culture am leise masi thingba mathau yamna tai aduna security forces singi leiriba mayam sina makhoi gi presence ta mai sakpo khopase masi accountability ma fix to ma thau tai dana ina sarkar su matik saba action lokhana na ba aina